ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯩ ꯀꯩꯅꯣꯝ ꯅꯪꯒ ꯋꯥ ꯑꯃ ꯇꯥꯟꯅꯒꯦꯅ ꯇꯧꯏꯅꯤꯅꯦ ꯍꯥꯏꯌꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯝꯒꯦ ꯈꯜꯂꯤꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯅ ꯑꯃꯨꯛ ꯈꯔ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯔ ꯃꯑꯣꯡ ꯆꯥꯗꯦꯅꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯁ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯁꯨꯝ ꯇꯝꯃꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅ ꯃꯅꯤꯄꯨꯔꯗ ꯇꯝꯃꯅꯤꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯣꯏꯒ ꯄꯨꯟꯅ ꯂꯩꯔꯒ ꯑꯣꯏꯅ ꯇꯝꯃꯒꯦꯗꯅ ꯇꯝꯖꯁꯅꯨꯗ ꯏꯃꯥꯒꯤꯅꯦ ꯃꯤꯠꯀꯤ ꯃꯥꯡꯗ ꯂꯩꯔꯒ ꯇꯝꯕꯗꯨꯅ ꯐꯩꯗ ꯑꯩꯗꯤ ꯑꯥꯗ ꯑꯣꯏꯅ ꯇꯝꯅꯤꯡꯉꯤꯅꯦ ꯑꯃ ꯀꯥꯟꯅꯄꯣꯠꯇꯦ ꯃꯣꯏꯁꯨ ꯂꯣꯏ ꯇꯝꯈ꯭ꯔꯦ ꯏꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯔ ꯇꯜꯂꯦꯕ ꯀꯣꯂꯦꯖꯇꯨ ꯅꯊꯟꯇꯔꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯟꯅꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯁ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯏꯊꯟꯇ ꯂꯩꯍꯧꯗꯣꯏꯁꯤꯗꯤ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯗꯨꯝ ꯐꯥꯖꯔ ꯊꯝꯅꯤꯡꯕ ꯀꯩꯅꯣꯝ ꯇꯧꯏꯕꯣ ꯌꯨꯝꯗꯩ ꯁꯨꯡꯇ ꯍꯥꯗꯣꯛꯅꯤꯡꯗ꯭ꯔꯥ ꯈꯪꯗꯦ ꯑꯃ ꯆꯠꯀꯦ ꯌꯥꯗꯦ ꯑꯃ ꯆꯠꯀꯦ ꯌꯥꯗꯦ ꯌꯥꯔꯣꯏꯀꯣ ꯁꯤꯗ ꯑꯗꯨꯝ ꯇꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯃꯗꯁꯨ ꯆꯠꯀꯦ ꯌꯥꯗꯦ ꯑꯃꯗꯁꯨ ꯆꯠꯀꯦ ꯌꯥꯗꯦ ꯇꯜꯂꯤꯗ ꯃꯤ ꯃꯃꯥꯒ ꯑꯝꯇ ꯃꯥꯟꯅꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯀꯣꯛꯀ ꯁꯥꯏꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯇꯥ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯌꯥꯗꯦꯕ ꯀꯣꯛꯀ ꯁꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯗꯨꯗꯤ ꯅꯪ ꯆꯠꯇꯕ ꯇꯥꯔꯕ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯍꯥꯏꯅꯕ ꯌꯥꯕꯗꯤ ꯍꯥꯏꯅꯔꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯃꯅꯥꯛꯇꯩ ꯊꯥꯗꯣꯛꯅꯤꯡꯗꯦꯌꯦ ꯌꯥꯝ ꯂꯥꯞꯄꯦ ꯆꯠꯇꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯌꯦ ꯊꯥꯗꯣꯛꯈꯤꯕꯗꯣ ꯀꯩꯅꯣ ꯀꯣꯛꯀ ꯁꯥꯏꯗ ꯑꯩꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯀꯣꯂꯦꯖ ꯇꯝꯃꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯗꯣꯏꯁꯤꯅꯤꯅꯦ ꯑꯩ ꯀꯣꯛꯀ ꯁꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯇꯝꯅꯤꯡꯉꯤꯅꯤꯅꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯤꯡꯉꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥ ꯌꯥꯗ꯭ꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯀꯣꯛꯀ ꯁꯥꯏ ꯏꯃꯥꯟꯅꯕꯤ ꯂꯣꯏ ꯆꯠꯇꯣꯔꯝꯅꯦ ꯍꯥꯏꯅꯤ ꯑꯩ ꯏꯊꯟꯇ ꯀꯩꯗꯧꯍꯧꯗꯣꯏꯅꯣ ꯍꯥꯏꯅ ꯌꯥꯗꯦꯅꯦ ꯑꯗꯨꯁꯨ ꯌꯥꯅꯕ ꯇꯧ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯏ ꯃꯥꯗꯨꯕꯨ ꯏꯁ ꯅꯪ ꯇꯛꯄꯗ ꯀꯩ ꯉꯝꯗꯕ ꯂꯩꯒꯦ ꯅꯪꯅ ꯑꯗꯨꯅꯦ ꯌꯥꯗ꯭ꯔꯤꯁꯦ ꯅꯣꯏ ꯃꯥ ꯍꯣꯏꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯀꯣꯛꯀ ꯁꯥꯏ ꯀꯃꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯣ ꯈꯪꯗꯦ ꯅꯪ ꯈꯔ ꯍꯥꯏꯅꯔꯝꯒꯦꯔꯣ ꯑꯩꯈꯣꯏ ꯃꯥꯗ ꯇꯜꯂꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅ ꯌꯥꯗ꯭ꯔꯣ ꯑꯩ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯁ꯭ꯋꯥꯏꯗ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯅꯕ ꯌꯥꯕꯗꯤ ꯍꯥꯏꯅꯔꯕꯅꯤ ꯑꯁ ꯇꯜꯂꯦ ꯅꯨꯡꯁꯤꯕꯤ ꯁꯅꯥꯔꯩ ꯂꯣꯏ ꯆꯠꯅꯤ ꯍꯥꯏ ꯅꯪ ꯅꯊꯟꯇ ꯇꯟꯗ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯏꯊꯟꯇ ꯑꯃꯨꯛ ꯁꯤꯗ ꯇꯝꯍꯧꯕ ꯍꯥꯏ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏꯗꯤ ꯇꯝꯅꯤꯡꯕꯣꯠꯇꯦ ꯑꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯑꯗꯨ ꯈꯟꯕꯗꯅꯤ ꯑꯩꯅꯁꯨ ꯆꯠꯅꯤꯡꯉꯤꯁꯦ ꯑꯃꯗꯣ ꯑꯩꯈꯣꯏ ꯃꯥ ꯌꯥꯗ꯭ꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯥꯏꯅꯔ ꯌꯥꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯊꯪ ꯀꯩꯅꯣꯗ ꯇꯥꯡ 3ꯗ ꯆꯠꯇꯣꯏꯅꯦ ꯅꯪ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯧꯍꯦ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯅꯧ ꯍꯣꯏ ꯍꯣꯏ ꯀꯃꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛꯇꯪꯒ ꯍꯪꯅ ꯌꯦꯡꯁꯤꯔ ꯀꯩꯅꯣ ꯃꯃꯥ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯋꯥꯗꯣ ꯑꯝꯇꯪꯒ ꯇꯥꯟꯅꯈꯤꯁꯦꯕ ꯀꯩ ꯋꯥꯅꯣ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯆꯠꯄꯩꯗꯣ ꯑꯁ ꯑꯩ ꯅꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯟꯅꯕꯤꯗꯣ ꯑꯃꯨꯛꯀ ꯂꯥꯛꯑꯝꯃꯦꯕ ꯃꯥꯅ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯦꯕ ꯅꯪ 7ꯗ ꯍꯥꯏꯌꯦ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯏꯊꯟꯇ ꯂꯩꯍꯧꯔꯦ ꯌꯥꯔꯦ ꯅꯪ ꯆꯠꯂꯣ ꯂꯣꯏꯔꯦꯕ ꯃꯁꯛꯈꯤꯕ ꯀꯩꯅꯣ ꯃꯤ ꯂꯣꯏ ꯊꯥꯏ ꯃꯤ ꯃꯃꯥ ꯂꯩꯇ꯭ꯔꯅꯦ ꯀꯩꯅꯣꯅꯦ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯣ ꯑꯥꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯁꯤꯗ ꯇꯝꯐꯝ ꯂꯩꯇ꯭ꯔꯕꯣ ꯁꯥꯗꯅ ꯀꯔꯤ ꯑꯥꯗ ꯀꯔꯤ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯁꯤꯁꯦ ꯐꯠꯇꯦ ꯍꯥꯏꯔꯤꯔꯕ ꯐꯩꯌꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏ ꯆꯠꯈ꯭ꯔ ꯏꯊꯟꯇ ꯃꯕꯨꯔ ꯇꯜꯂꯦꯕ ꯃꯥ ꯌꯥꯔꯣꯏ ꯅꯪ ꯁꯤꯗ ꯁꯨꯝ ꯇꯝꯗꯣꯏꯅꯤ ꯇꯜꯂꯤꯕꯣ ꯅꯪꯁꯦ ꯑꯁꯦꯡꯕ ꯃꯤ ꯃꯃꯥ ꯑꯝꯇ ꯃꯥꯟꯗꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯁ ꯀꯩ ꯄꯣꯠꯅꯣ ꯍꯧꯖꯤꯛꯀꯤ ꯊꯥꯏꯔꯤꯕꯣ ꯄꯣꯠꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯣꯛꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯣꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯁ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝꯅ ꯀꯣꯛꯁꯦ ꯊꯥꯈ꯭ꯔꯦ ꯑꯗꯨꯗꯩꯅꯤꯗ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯪ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕꯣ ꯇꯤꯀꯦꯠ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯗꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯉꯁꯥꯏꯗ ꯍꯥꯏꯅꯔꯝꯃ ꯈꯟꯅꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒ ꯀꯌꯥꯝ ꯐꯠꯇꯦ ꯈꯪꯕ꯭ꯔꯥ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯒ ꯈꯪꯅꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯣ ꯀꯣꯛꯇꯣ ꯉꯥꯎꯅꯅꯦ ꯑꯩ ꯈꯪꯗꯦꯗ ꯀꯩꯗꯧꯔꯤꯕ ꯑꯁ ꯑꯩꯅ ꯅꯪ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯑꯁ ꯑꯩꯈꯣꯏ ꯃꯃꯥꯗꯨꯅꯤꯅꯦ ꯃꯃꯥꯗꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯆꯠꯄꯗꯣ ꯀꯣꯛꯀ ꯁꯥꯏ ꯍꯥꯏꯕ ꯀꯣꯛꯀ ꯁꯥꯏꯗ ꯑꯩ ꯃꯃꯥꯡ ꯆꯠꯂꯗꯤ ꯁꯣꯝꯗ ꯑꯩ ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯁꯨ ꯆꯥꯏ ꯍꯌꯦꯡ ꯒꯥꯔꯤ ꯚꯔꯥꯗꯨꯁꯨ ꯈꯔ ꯃꯤ ꯌꯥꯝꯃꯗꯤ ꯀꯣꯝꯃꯦꯅ ꯈꯟꯕ ꯁꯤꯃ ꯆꯠꯂꯣꯏꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯦ ꯀꯔꯤ ꯅꯪꯗꯤ ꯑꯗꯨꯒꯤ ꯈꯜꯂꯝꯃꯤꯖꯥꯠꯅꯤꯅꯦ ꯄꯩꯁꯥꯒꯤꯒ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯨꯕꯒꯤꯒ ꯈꯜꯂꯝꯃꯤꯅꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯆꯠꯂꯤꯁꯦ ꯑꯩ ꯂꯦꯝꯅ ꯄꯨꯕꯩ ꯅꯠꯇ꯭ꯔꯦ ꯅꯪ ꯄꯨꯔꯝꯃꯤ ꯈꯜꯂꯝꯃꯤꯁꯦ ꯀꯩꯅꯣ ꯄꯩꯁꯥ ꯄꯨꯕꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯅꯥ ꯄꯩꯁꯥ ꯄꯨꯕꯩ ꯍꯥꯏꯒꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯃꯇꯥ ꯑꯃꯅꯤ ꯉꯥꯎꯔꯕ ꯅꯪꯕꯣ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯍꯥꯏꯔꯤꯁꯨ ꯑꯩ ꯈꯪꯉꯦꯅꯦ ꯑꯁ ꯀꯩꯅꯣ ꯑꯩ ꯃꯅꯨꯡꯗ ꯀꯩ ꯍꯥꯏꯗꯅ ꯀꯩꯅꯣꯅꯦ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯨꯒꯦ ꯈꯜꯂꯝꯕꯤꯗꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯨꯕꯩ ꯑꯣꯏꯔꯝꯃꯦ ꯄꯩꯁꯥ ꯄꯨꯕꯒ ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯗꯤ ꯄꯩꯁꯥꯗꯣ ꯈꯔ ꯂꯤꯛꯀꯅꯤ ꯋꯥꯈꯟꯗꯨꯗꯤ ꯑꯩꯒꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯍꯟꯅꯤꯡꯕꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ ꯑꯁ ꯀꯩꯅꯣ ꯉꯥꯎꯔꯕ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯁꯤ ꯑꯣꯏꯔꯦ ꯃꯣꯏꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯁ ꯑꯩꯅ ꯈꯜꯂꯤ ꯑꯩꯁꯦ ꯌꯥꯝ ꯄꯨꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯩ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯩ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯏꯗꯤ ꯋꯥꯈꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯛꯀ ꯆꯥꯏꯗꯩꯗꯤ
Bema. Ima Kadaidana nangbo? sum thulai da kuk nuai ke na Kaidoroge hidang ni chasaludana. jani da ima cha oi da ka kan tor phaja Chasalu amu henjangini. cha oi da ta Bema. Nungu Manipur chani irane. saningi ma do khang de gyang ta da hujit Saluranu da. Ako sidasu apa bai maya mama lai dipuni tammaga lore kaino. ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯒꯤ ꯃꯅꯤꯄꯨꯔꯁꯦ ꯊꯥꯕꯤꯕꯗꯤ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯃꯃꯥꯁꯦ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅꯤꯅ ꯊꯥꯕ ꯉꯝꯗ꯭ꯔꯦꯅꯦ As saluranu da chasidi sidasu apa maya mama lai dipuni. ima ai su khang ye ima na wai da ai loi khang ima ai talaroi kai talaroi ma Chasidi. 이마르게 해는 눈시와가 날레이때 다봄 따른 거부 ma chang phat ya ba ko mu to ma se chang mai tan li bu mai da hu ta Kaino. Nai khali ni me dai na che mai dilong ni. da ma se me ko ko chai hai ba ai mai da hu hong de suka ma chang ko mu wei ko ai da nong de ma ni bu ko ma tu ne ba ju boss ma tane ko Ani ko yan ingara poni. Oh sorry. ido zita kok tu ngau nam tang ba tau re Ai na nang ja. kok tu ngau nam tang kai nom tau re ke ba ba Ko du ai kai thung do. eh kadi ai di hai hai gi tana kai mai na hai ro ba na ba eh kadi nang dia dui khalami jani ne paisa gi ga Kai nu kai doroge. nang de ngone paisa pu ba gi khalami ne du di mani bu jani ja ai Kai de paisa paisa pu pu ba ba na hai tre ba? nang purami khalami sia Kai nu paisa bu be hai bai no na kai paisa bu be hai ga. ai loi khangi nang hai do Kai nu mata ni ngawra ba nang ba. kai do ro ba khang de ai nang na hai ga manung da hai su ai khangi ne As kai nu ai nu da kai hai da na. chala roi mai khangi ba nang wai do ai loi khangi ma Kai du tam ma lo. ima ai su khangi se ima na wai do ai khangi ba ai chala roi ma ita mana wai do ai loi khangi mai chala roi kai chala roi ma Chasidi.